अहानबदा मरोइबा पाउ पिजरी CBI na ngarang uripok-tagi fakiba Arambay Tengkogi Fighting Commander Asem Kanan ngasi ayuk Indigo flight amana Guwahati da pukre. Arambay Tengkogi Fighting Commander Asem Kanan CBI na fakibadagi irang thokle Manipuri district mangada curfew lautukre. Arambay Tengko na numitarani band laututuna kongjang changsin bahokre. Arambay Tengkogi Fighting Commander Asem Kanan fakibaga mari lainana Union Home Minister Amit Shah na hanagi Chief Minister Nongthomba Biren amasong Rajya Sabha ki member Ningthausana Jobalai Semba Delhi da kausilakre haidi. Ruling amadi opposition ki MLA kunmanga na ngasi Governor Ajay Kumar Bala unaduna Arambay Tengkogi Fighting Commander Asem Kanan condition amadi yauduna thadorang na batak sintre. Haukiba pung kunmari asida Manipur gi tongan-tongan ba mafam da thokriba irang sing asi yamna laibag thiba amani haina Congress ki senior leader Jairam Ramesh na phongdorakli. Amadi Suchana Riba Kuki Jo Lalholup Singhi designated Kamasing Hantaba Amasong Hena Kanba Ground Rojana Hanabagi Matangda Ministry of Home Affairs ka Kuki Jo Lalholup Singa Lakliba Tangmapanda Wadisana Gadauri.